mayambu ahanba maktada kanglai lepung original gi maikaidagi mayambu amuka hanna punemjari ngasi su aikoina mayamgi damaktani haidana asengba thokiba wari ama mayamgi damaktani haidana puduna laksari wari asili thokjarapa matamda soiki langkiba yaurabasu mayamna puksal sauna ngakpiyu aduga amana channel asi mapung marai phahanba matamda adomodom gi mamal yamlaba like amadi subscribe share tobiramo haiduna jari channel asigi maikaidagi thagalakpa wari khudimak adomodom gi phone da phangnabagi damakta bell icon dosu on tobiramo haiduna jari phare mayam adudi ngasigi wari asi hongnaba tawjaraklage thaudo se sai kharagi mamangi wari ama khakni aiki ming mani kawi matam adudai si saurakpa sahi kumathoi kunithoi surakpa madugi matamni haibudi class 11 12 tamningai matamda asengba thokiba wari ama khakni aikhoi ki hek yum thangna bada isi abem haidana isi amalai aikhoi dagi sahi tare nipa mukti hangani isi asi matam kuina sangna mamang thakta ki hauraga mahaka khangna jarakpa nupa aduga haina singna duna lohongna ba haidana matam kuiraktre haiduna aikhoi si yum asi su khara semjin sajimba tawrami sagai gi isi makti nate adubu sagai gi isi natraga so aikhoi si nungsi chanana adumak loina ba haibado erami matam aduda aikhoi su basauga thangna ba haibadi sagai nataba basau asi mahaki masanupi si abem asi luhonggadaba kaino khara sinba langba tawsi haidana seling salame khosi asum tawdana marang tawraklaba matung nomadi ikhang khangawdana isi abem asi mathawa yamna nungai tabagumna aigi mita khara uba horakle isi abem asi kaidawrage haiduna aina hangluba matamdasu kasu tawdi makok asi si isa se khara nungai ti haidana adum khumduna lai mataudu dai khusu kai matauno haidana wakhala se khampam samata khangdi aina nongma amadi imada sumna hai ima luhonggadori be isi abem asi luhonggadaba su tha ani ohum khakta ngaire mahaki masasi maithong asi yengba ingu nungaiti yumgi miyusinga khana sainaba manungda umkhanabaga yaurabra natragana karino paisa nungsagi wafamda khana sainaba tawribra asi hairaga imada ina pauk tamami maduda imana sumna swairaki ibunga kasu thoina khalunuda handa maragasi nasi abemgi maithong asi yengba matamda yamna nungaiti hoi mapam lamda masi thadok sakadore haidana wakhalda nungaita boirambasu yai sumaina tawasi aikhoi su kalak panate adubu pharese nang baso higi thaba inkhang kai keno khara tawrusu haibado tawrurabra ima tawrure aina isi abemda wakhal nungaitabra isa nungaitabra haiduna hangbadasu kasu thoidokpa amata tawdi isa nungaitabagi ngha koksi pani haidana kai keno khara hayowi aisuwa makha tana amata su hairamdre pharese ado kasu thoina su khanjiluranu yare makhoi gi mungda kai keno khara thombasu yai asi hairaga imada wari watai sing adu sanarami asum tawdana numit nini humni leiraba matungda isi school dagi halakpa matamda isi abem asi yana kha thangba makhoi ga tainariba karak asida susu launa kapagi makholasi aisu tarakle kanano haiduna happy chapter duna yingluba matamda isi abem asi oirami maduda aisu yamna ngakna chebem aduda kedoriba isi abem asi su kasu thudokpa tawde hairaga mapi adu taithoktuna du maksangki matawa sida isu kari gumba kharadi laire haidana wakhalda su khalle asum nangi haktangki matungda isi prap sangsilakle isa si potharami aduga wakhalda su jat ki wakhal yamna khanba horakle handa marak isi abemna mathanta hekta thoga kapi basina kari maramki kari gumba kharadi laire sha aina hanguba oirabasu haidokpa yaroi pokminaba makna tabanina adugi su mathakta aidi nupi sunate as luhonggadoroba kaina amana sumaina kapa habasi karigumba kharadi thokadoresa asi hairaga isi wakhalda jaja yamna khalli ahingi matamda sumangaire isi abemsi thoktuna kapagi makhol mamana koksingkibagi makhol asi adumakle palaitana nungti khudingi taba horakle makhoi gi mung asi kai gumba amadi itok dawraga isuk thanaba horakle asum nai isi abem asi matam kharagi matungda makhoi gi mung asi wathok khara lakpa horakle mahaka lohongani haidana tawruriba nupa ado atopa nupi koiduna leiramle haidana nupa mayumga nupi mayumga si khara umkhatnaba thoknaki
ꯃꯗꯨꯗꯒꯤ ꯑꯩꯈꯣꯏ ꯁꯥꯎꯅꯔꯕ ꯅꯨꯄꯤ ꯃꯌꯨꯝꯅ ꯏꯖꯗꯕꯤ ꯄꯤꯒꯗꯕꯅꯤ ꯍꯥꯏꯗꯅ ꯅꯨꯄꯥ ꯃꯌꯨꯝꯗꯒꯤ ꯏꯖꯗꯕꯤ ꯄꯩꯁꯥ ꯑꯣꯏꯅ ꯂꯥꯛ ꯈꯔꯗꯤ ꯄꯤꯔꯛꯈꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯆꯦ ꯑꯕꯦꯝ ꯑꯁꯤ ꯂꯨꯍꯣꯡꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯃꯔꯝꯅ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯑꯃꯠꯇ ꯍꯦꯛ ꯊꯣꯛꯈꯤꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏꯈꯤ ꯏꯃꯥꯗ, "ꯏꯃꯥ, ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯏꯆꯦ ꯑꯕꯦꯝ ꯑꯁꯤ ꯀꯞꯄꯤ ꯍꯥꯏꯔꯤꯕꯗꯨꯗꯤ ꯃꯍꯥꯛꯀ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯂꯣꯏꯅꯕꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯅꯤꯗꯅ꯫ ꯏꯕꯨꯡꯉꯣ, ꯈꯪꯗ꯭ꯔꯦ, ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤꯅ ꯏꯆꯦ ꯑꯕꯦꯝ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯤꯁꯨ ꯐꯠꯇꯕ ꯅꯠꯇꯦ, ꯑꯉꯥꯡ ꯑꯁꯤ ꯐꯅꯁꯨ ꯍꯧꯖꯔꯛꯄꯅꯤ꯫ ꯏꯃꯨꯡ ꯃꯅꯨꯡ ꯀꯣꯏꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯔꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯒꯁꯨ ꯆꯍꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯂꯦ꯫ ꯑꯗꯨꯒ ꯀꯩꯁꯨ ꯂꯩꯇꯕ ꯂꯃꯈꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯊꯣꯛ ꯈꯪꯅꯈꯤꯗꯅ ꯅꯨꯄꯥ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃꯒ ꯅꯨꯡꯁꯤꯅꯈꯤꯕꯁꯤꯅꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯄꯩꯁꯥ ꯄꯥꯏ ꯍꯥꯏꯕꯒꯤ ꯃꯇꯤꯛ ꯃꯤꯁꯨ ꯎꯁꯤꯠꯇꯕ꯭ꯔꯥ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯇꯧꯔꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅ ꯅꯨꯡꯁꯤꯅꯔꯛꯂꯕꯁꯤꯗꯕꯨ ꯑꯁꯨꯛ ꯂꯥꯏꯅ ꯍꯦꯛ ꯃꯤꯔꯥꯏꯕꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯏꯃꯥ, ꯏꯆꯦ ꯑꯕꯦꯝ ꯑꯁꯤ ꯃꯊꯋꯥꯏꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯤ꯫ ꯂꯨꯍꯣꯡꯒꯅꯤ ꯍꯥꯏꯗꯅ ꯁꯤꯟꯕ ꯂꯥꯡꯕꯁꯤꯁꯨ ꯂꯣꯏꯅ ꯇꯧꯔꯨꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯏꯃꯥꯡꯗꯁꯨ ꯏꯀꯥꯏꯕꯗ ꯃꯍꯥꯛꯁꯤ ꯃꯃꯥꯏꯁꯤ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄꯁꯨ ꯉꯝꯗ꯭ꯔꯕꯅꯤ꯫ ꯏꯃꯥ, ꯅꯈꯣꯏ ꯈꯔ ꯇꯧꯔꯒ ꯑꯃꯨꯛꯇꯪ ꯊꯦꯝꯃꯨ꯫ ꯑꯁꯤ ꯍꯥꯏꯅ ꯏꯃꯥꯗ ꯑꯩꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯅ ꯌꯥꯔꯛꯂꯦ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯩꯁꯤ ꯄ꯭ꯔꯤ ꯀꯥꯎꯟꯁꯤꯜꯒꯤ ꯑꯦꯛꯖꯥꯝꯅꯤ ꯍꯥꯏꯗꯅ ꯑꯦꯛꯖꯥꯝ ꯑꯁꯤ ꯍꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯑꯩꯁꯤ ꯕꯣꯔꯗꯤꯡꯗꯒ ꯂꯩꯔꯣꯏ ꯍꯥꯏꯗꯅ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯁꯤ ꯂꯥꯏꯔꯤꯛ ꯑꯗꯨꯝ ꯄꯥꯔꯒ ꯑꯦꯛꯖꯥꯝ ꯑꯁꯤ ꯊꯥꯒꯗꯧꯔꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯦꯛꯖꯥꯝ ꯑꯔꯣꯏꯕ ꯅꯨꯃꯤꯠꯅꯤ꯫ ꯏꯁꯥꯁꯤ ꯈꯔꯁꯨ ꯆꯣꯛꯊꯩ꯫ ꯏꯃꯥꯟꯅꯕꯁꯤꯡꯒ ꯀꯩꯅꯣ ꯈꯔꯁꯨ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯔꯨꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯌꯨꯝꯗ ꯍꯜꯂꯛꯄꯅꯤ꯫ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯈꯔ ꯇꯥꯔꯦ꯫ ꯀꯩꯅꯣꯗ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯋꯥꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯟꯅ ꯑꯗꯨꯃꯛ ꯆꯪꯂꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯌꯦꯅꯈꯥꯁꯤꯗ ꯏꯆꯦ ꯑꯕꯦꯝꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯐꯠ ꯂꯩꯁꯤꯜꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯑꯩꯁꯤ ꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨ ꯎꯔꯛꯄ ꯃꯇꯝꯗ ꯑꯩꯅ, ꯀꯩꯅꯣ ꯁꯤꯕꯨ? ꯏꯆꯦ ꯑꯕꯦꯝꯒꯤ ꯁꯕꯥꯟ ꯃꯥꯟꯈ꯭ꯔꯦꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯗꯨꯒ ꯍꯦꯛ ꯌꯦꯡꯁꯤꯜꯂꯨꯕ ꯃꯇꯝꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁꯥꯁꯤ ꯋꯥꯅꯒ ꯍꯜꯂꯛꯄꯁꯤꯗ ꯃꯤꯠꯇ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯎꯔꯤꯕ꯭ꯔꯥ? ꯎꯔꯝꯕ ꯇꯥꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯒ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯆꯔꯥ ꯋꯥꯟꯊꯣꯛꯂꯦ꯫ ꯆꯔꯥ ꯋꯥꯟꯊꯣꯛꯂꯒ ꯑꯩꯁꯨ ꯏꯁꯥꯁꯤ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯕꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯄꯣꯊꯥꯔꯝꯃꯤ꯫ ꯎꯏꯔꯨꯝ ꯁꯥꯔꯨꯝ ꯉꯥꯏꯍꯥꯛꯇꯪ ꯇꯧꯊꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯐꯛꯂꯥꯡ ꯑꯁꯤ, ꯍꯥꯏꯕꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯐꯛꯂꯥꯡ ꯑꯁꯤ, ꯃꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯅꯨꯡꯇꯨꯝ ꯑꯃ ꯚꯣꯞ ꯂꯥꯎꯅ ꯊꯣꯡꯕ ꯍꯧꯔꯛꯂꯦ꯫ ꯃꯗꯨꯒꯤ ꯇꯥꯟꯖꯥꯗꯨꯗ ꯑꯩꯁꯤ ꯃꯤꯠ ꯑꯁꯤ ꯈꯪꯁꯤꯡꯂꯛꯂꯦ꯫ ꯀꯩꯅꯣꯗ, ꯍꯧꯖꯤꯛꯀꯤ ꯅꯨꯡꯇꯨꯝ ꯃꯥꯟꯕ ꯑꯃ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯊꯣꯝꯂꯛꯈꯤꯕꯗꯨꯕꯨ ꯐꯛꯂꯥꯡ ꯑꯁꯤ ꯍꯦꯛ ꯅꯤꯛꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯄ꯭ꯔꯞ ꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯇꯥꯟꯖꯥꯗꯨ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯂꯦ꯫ ꯌꯦꯅꯈꯥ ꯊꯪꯕ ꯑꯁꯣꯝꯗ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯡꯇꯨꯝ ꯑꯃꯠꯇ ꯇꯥꯔꯝꯗꯦ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯅꯨꯡꯇꯨꯝ ꯅꯠꯇ꯭ꯔꯥ? ꯑꯗꯨꯒ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯃꯇꯧ ꯀꯔꯝꯅ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯃꯗꯤ ꯆꯥꯛꯉꯟ ꯆꯥꯔꯒ ꯑꯩꯁꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯒꯦ꯫ ꯅꯍꯥꯟ ꯃꯈꯩꯗꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯊꯦꯡꯅ ꯄꯥꯔꯨꯕ ꯃꯔꯝꯅ ꯏꯁꯥꯁꯤ ꯋꯥꯁꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯁꯤ ꯆꯥꯛꯉꯟ ꯆꯥꯔꯕ ꯃꯇꯨꯡ ꯒ꯭ꯌꯥꯟ ꯇꯥꯅ ꯑꯃꯨꯛꯇꯪꯗꯤ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯃꯨꯟꯅ ꯈꯜꯂꯒ ꯑꯩꯁꯤ ꯑꯗꯨꯝ ꯂꯩꯕꯅꯤ꯫ ꯏꯃꯥꯗꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯍꯥꯏ, "ꯏꯃꯥ, ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯡꯊꯤꯜꯗ ꯉꯥꯏꯍꯥꯛꯇꯪꯗ ꯑꯣꯏꯔꯁꯨ ꯄꯣꯊꯥꯒꯦ ꯍꯥꯏꯗꯅ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯇꯨꯝ ꯊꯥꯔꯛꯏ." ꯏꯃꯥꯗ ꯃꯗꯨꯒꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯏꯃꯥꯅ ꯑꯁꯨꯝ ꯍꯥꯏꯔꯛꯈꯤ, "ꯅꯪꯁꯨ ꯃꯪꯑꯣꯏ ꯍꯥꯋꯣꯏ ꯀꯩꯒꯨꯝꯕ ꯈꯔꯗꯤ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤꯗ ꯏꯕꯨꯡꯉꯣ, ꯀꯩꯁꯨ ꯍꯦꯟꯅ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ." ꯏꯃꯥꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯑꯩꯁꯨ ꯌꯥꯝ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯗ꯭ꯔꯦ꯫ ꯑꯁꯨꯝ ꯇꯧꯗꯅ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯃꯐꯝꯁꯤꯡꯗ ꯄꯣꯊꯥꯕ ꯆꯪꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯑꯩꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯦ꯫ ꯇꯨꯝꯕ ꯍꯦꯛ ꯆꯪꯒꯦ ꯍꯥꯏꯗꯅ ꯐꯃꯨꯡꯗ ꯀꯥꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯌꯦꯅꯈꯥ ꯊꯪꯕ ꯄꯔꯦꯡ ꯑꯁꯤꯗ ꯃꯤ ꯑꯃ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯟꯈꯤꯕꯒꯨꯝꯅ, ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯀꯨꯡꯅ, ꯍꯥꯏꯕꯗꯤ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯂꯒ ꯆꯦꯟꯈꯤꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯛꯂꯦ꯫
ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯦꯟꯈꯤꯕꯁꯤꯅ ꯀꯅꯥ ꯑꯣꯏꯔꯤꯒꯕ? ꯑꯁ, ꯀꯩꯅꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯩꯅꯣꯝ ꯏꯇꯧ ꯇꯧꯏꯗ. ꯉꯁꯥꯏꯁꯨ ꯊꯨꯝꯂꯛꯄ ꯅꯨꯡꯇꯨꯝ ꯑꯗꯨ ꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ. ꯅꯨꯡꯇꯨꯝꯁꯨ ꯑꯃꯠꯇ ꯂꯩꯔꯝꯗꯦ. ꯑꯗꯨꯒ ꯉꯁꯥꯏ ꯑꯩꯅ ꯁ꯭ꯀꯨꯜ ꯍꯜꯂꯛꯄ ꯃꯇꯝꯗ ꯏꯆꯦ ꯑꯕꯦꯝꯒꯤ ꯁꯕꯥꯟ ꯃꯥꯟꯕ ꯅꯨꯄꯤ ꯑꯃ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ. ꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯔꯤꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ. ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯇꯨꯝꯊꯔꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯩꯁꯤ ꯁꯥꯟꯇꯤ ꯂꯩꯅ ꯎꯏꯊꯕ ꯍꯧꯔꯛꯂꯤ. ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ. ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯄꯨꯡ ꯑꯁꯤ 12:30 1 ꯇꯥꯔꯝꯗꯥꯏ ꯃꯗꯨꯒꯤ ꯃꯇꯝꯅꯤ. ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯂꯤ. ꯈꯣꯡꯕ ꯈꯛꯇꯁꯨ ꯅꯠꯇꯅ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯞꯄ ꯈꯣꯠꯄꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯧꯔꯒ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯄꯨꯡꯀꯞꯇ ꯀꯞꯄꯝꯃꯤ. ꯑꯩꯁꯤ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯃꯈꯥ ꯇꯥꯅ ꯇꯨꯝꯊꯕ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ. ꯏꯁ, ꯀꯔꯤꯅꯣꯗ? ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯄꯨꯡꯈꯣꯡꯗ ꯈꯣꯡꯂꯒ ꯀꯞꯄꯤꯕ ꯑꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯁꯤꯕꯨ? ꯑꯁꯨꯝ ꯇꯧꯗꯅ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯤ. ꯃꯃꯤꯠꯇ ꯃꯁꯦ ꯃꯔꯥꯡ ꯑꯣꯏꯅ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯀꯩꯅꯣ ꯈꯔ ꯎꯕ ꯑꯣꯏꯔꯝꯒꯅꯤꯗ. ꯑꯍꯤꯡꯗ ꯍꯨꯏ ꯈꯣꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯇꯜꯂꯤ. ꯇꯁꯦꯡꯅ ꯑꯩ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯈꯣꯡꯂꯛꯂꯕꯗꯤ ꯃꯁꯤꯃꯨꯛ ꯍꯩꯅꯗꯕ ꯑꯩ ꯑꯅꯤꯃꯨꯛ ꯁꯨꯗꯦ. ꯑꯗꯨꯅ ꯏꯁꯥꯗꯁꯨ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ. ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯈꯣꯡꯕꯁꯤꯁꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯞꯅ ꯑꯗꯨꯃꯛ ꯇꯣꯛꯈ꯭ꯔꯦ. ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯦꯛ ꯊꯪꯅꯕ ꯅꯥꯀꯜꯒꯤ ꯐꯛꯂꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯔꯣ ꯈꯣꯠꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯁꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯂꯤ. ꯃꯗꯨꯒꯤ ꯁꯍꯨꯝ ꯑꯗꯨ ꯑꯩꯁꯤ ꯇꯥꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ. ꯐꯛꯂꯥꯡ ꯑꯁꯤꯒꯤ ꯅꯥꯀꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯣꯔꯣ ꯂꯥꯎꯅ ꯈꯦꯠꯂꯒ ꯆꯠꯈꯤꯕꯒꯨꯝꯅ ꯇꯧꯔꯤꯕꯁꯤ ꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯈꯤꯗ꯭ꯔꯦ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯒꯨꯝꯅ ꯏꯆꯦ ꯑꯕꯦꯝꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯄꯅꯤ. ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯒ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ. ꯇꯁꯦꯡꯅ ꯏꯆꯦ ꯑꯕꯦꯝ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯟꯕꯅꯤ. ꯏꯆꯦ ꯑꯕꯦꯝ ꯑꯁꯤ ꯑꯍꯤꯡꯒꯤ ꯊꯦꯡꯂꯛꯂꯕ ꯃꯇꯝ ꯑꯁꯤꯗ ꯑꯃꯨꯛ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯤꯕ꯭ꯔꯥ? ꯀꯅꯥꯅꯗꯤ ꯅꯨꯡꯉꯥꯏꯒꯗꯣꯔꯤꯕꯅꯣ? ꯆꯍꯤ 7-9 ꯑꯗꯨꯛ ꯌꯥꯝꯅ ꯀꯟꯅ ꯅꯨꯡꯁꯤꯅꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯈꯤꯕ, ꯂꯨꯍꯣꯡꯂꯝꯗꯥꯏꯒꯤ ꯃꯇꯝꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯗꯨꯅ ꯂꯩꯔꯝꯕ ꯍꯥꯏꯕꯁꯤ ꯏꯖꯠ ꯗꯥꯕꯤ ꯐꯅ ꯂꯧꯔꯕꯁꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯕ ꯍꯥꯏꯕꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤ. ꯃꯔꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦꯗ. ꯑꯁꯨꯝꯅ ꯏꯁꯥ ꯏꯊꯟꯇ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯝꯃꯤ. ꯀꯞꯂꯝꯕꯁꯤꯡ ꯑꯗꯨꯁꯨ ꯄꯨꯡ 1 ꯇꯥꯔꯛꯄ ꯃꯇꯝꯗ ꯆꯞ ꯍꯦꯛꯇ ꯂꯦꯞꯈꯤ. ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯐꯦꯔꯦ ꯍꯥꯏꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯄꯅꯤ. ꯎ ꯋꯥꯁꯤꯡ ꯑꯁꯤ ꯀ꯭ꯔꯦꯛ ꯂꯥꯎꯅ. ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯥ ꯍꯦꯟꯅ ꯊꯣꯏꯗꯣꯛꯅ ꯈꯟꯖꯤꯜꯂꯨꯕꯗꯤ ꯇꯧꯔꯨꯗꯦ. ꯅꯨꯡꯁꯤꯠ ꯑꯁꯤ ꯈꯔ ꯁꯤꯜꯂꯛꯄꯗ ꯇꯧꯔꯝꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇꯤ ꯃꯅꯥ ꯑꯃꯠꯇ ꯍꯦꯛ ꯁꯤꯜꯂꯛꯇꯦ. ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ. ꯀꯩꯅꯣꯗ, ꯅꯨꯡꯁꯤꯠ ꯑꯁꯤꯁꯨ ꯃꯅꯥ ꯑꯃꯠꯇ ꯍꯦꯛ ꯁꯤꯠꯇꯦ. ꯑꯗꯨꯒ ꯃꯣꯏꯒꯤ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯎ ꯃꯔꯛ ꯑꯁꯤ ꯋꯥꯄꯜꯒ ꯎꯒ ꯇꯥꯏꯅꯕꯁꯤꯗ ꯀ꯭ꯔꯦꯛ ꯍꯥꯏꯔꯒ ꯃꯈꯣꯜ ꯈꯔ ꯇꯥꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯈ꯭ꯔꯦ. ꯑꯩꯁꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯗ꯭ꯔꯕꯗꯨꯗ ꯃꯈꯥ ꯇꯥꯅ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ. ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯑꯁꯤ ꯄꯨꯡꯅꯤꯟ ꯅꯤꯜꯂꯤ. ꯑꯩꯁꯨ ꯃꯤꯀꯞ ꯑꯁꯤ ꯈꯔ ꯉꯟꯅ ꯊꯣꯛꯂꯛꯄꯅꯤ. ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯍꯧꯔꯒ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯩꯒꯤ ꯐꯃꯨꯡ ꯑꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯟꯅ ꯇꯥꯔꯝꯃꯤ. ꯏꯃꯥꯁꯨ ꯄ꯭ꯔꯞ ꯆꯦꯟꯁꯤꯜꯂꯛꯂꯤ. ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯁꯨꯝꯅ ꯍꯥꯏ, "ꯍꯩ ꯕꯨꯡꯉꯣ, ꯍꯧꯒꯠꯂꯣ." ꯏꯃꯥꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯑꯩꯅ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ ꯍꯪꯉꯤ. ꯃꯗꯨꯗ ꯏꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ, "ꯍꯩ, ꯃꯈꯥꯒꯤ ꯅꯪꯒꯤ ꯅꯆꯦ ꯑꯕꯦꯝꯗꯣ ꯊꯧꯔꯤ ꯌꯥꯜꯂꯒ ꯂꯩꯔꯝꯃꯤ." ꯏꯃꯥ, ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯏꯆꯦ ꯑꯕꯦꯝꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯊꯣꯛꯏ. ꯌꯦꯅꯈꯥ ꯊꯪꯕ ꯑꯗꯣꯝꯗ ꯀꯞꯅ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯑꯗꯣꯝꯗ ꯍꯦꯛ ꯇꯥꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯆꯦꯟꯁꯤꯜꯂꯨꯕ ꯃꯇꯝꯗ ꯏꯆꯦ ꯑꯕꯦꯝꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯈꯣꯏꯒꯤ ꯌꯦꯅꯈꯥꯒꯤ ꯋꯥꯄꯜꯒ ꯎꯒ ꯇꯥꯏꯅꯕ ꯀꯔꯛ ꯍꯩꯅꯧ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯤꯕꯗꯣ, ꯃꯗꯨꯗ ꯃꯁꯥ ꯈꯔ ꯑꯆꯧꯕ ꯑꯃꯗ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯤ ꯇꯨ ꯆꯨꯡꯉꯤ. ꯏꯆꯦ ꯑꯕꯦꯝꯁꯤ ꯃꯃꯤꯠ ꯃꯅꯥ ꯇꯔꯥꯎ ꯄꯥꯡꯂꯒ ꯃꯔꯩ ꯑꯁꯤ ꯇꯤꯡꯊꯣꯛꯇꯨꯅ ꯌꯥꯝꯅ ꯁꯥꯡꯅ
ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯂꯤꯕꯁꯤꯁꯨ ꯄꯪꯋꯥꯡ ꯋꯥꯡꯕ ꯖꯒꯥꯗ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯏꯆꯦꯕꯦꯝ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯔꯝꯕꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯞꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯑꯍꯜꯁꯤꯡ ꯂꯥꯛꯂꯕ ꯃꯇꯨꯡ ꯊꯧꯔꯤ ꯑꯁꯤ ꯂꯧꯊꯣꯛꯂꯤ, ꯑꯗꯨꯒ ꯃꯊꯧ ꯃꯉꯝꯁꯤꯡ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯕ ꯁꯥꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯏꯆꯦꯕꯦꯝ ꯑꯁꯤ ꯃꯊꯧ ꯃꯉꯝ ꯐꯖꯅ ꯄꯥꯡꯊꯣꯛꯄ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯩꯅꯣ ꯊꯕꯛ ꯈꯔ ꯇꯧꯅꯗꯨꯅ ꯑꯩꯈꯣꯏꯁꯤ ꯃꯟꯗꯣꯞ ꯈꯟꯅꯕ ꯍꯥꯏꯗꯅ ꯃꯔꯥꯡ ꯇꯧꯅꯔꯛꯄꯅꯤ꯫ ꯅꯨꯃꯤꯠꯇꯨꯃꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩ꯫ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯀ꯭ꯔꯦꯛ ꯍꯥꯏꯅ ꯃꯈꯣꯜ ꯈꯔ ꯇꯥꯈꯤꯕ, ꯑꯗꯨꯒ ꯌꯦꯅꯈꯥꯁꯤꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯃꯈꯣꯜ ꯈꯔ ꯇꯥꯈꯤꯕꯗꯨꯗꯤ ꯏꯆꯦꯕꯦꯝꯁꯤ ꯊꯧꯔꯤ ꯌꯥꯜꯂꯝꯗꯥꯏꯒꯤ ꯀꯞꯄꯤꯕ꯭ꯔꯥ? ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯃꯕꯨꯡ ꯃꯄꯥꯎꯁꯨ ꯌꯥꯝꯅ ꯐꯕ ꯏꯆꯦꯅꯤ, ꯑꯗꯨꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯅꯨꯄꯥ ꯑꯗꯨꯅ ꯋꯥꯈꯜ ꯑꯁꯤ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯑꯅꯤ ꯁꯨꯅ ꯂꯣꯡꯂꯛꯄ ꯃꯔꯝꯅ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯊꯣꯛꯍꯜꯂꯛꯄꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯏꯆꯦ ꯑꯁꯤ ꯀꯩꯁꯨ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯍꯥꯛꯅ ꯊꯋꯥꯏ ꯃꯥꯡꯍꯜꯂꯕꯅꯤꯗꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯆꯦꯕꯦꯝꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯩꯅ ꯁꯣꯜꯂꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯕ ꯀꯥꯟꯗ ꯑꯩꯈꯣꯏꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯔꯦ꯫ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝꯅ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯃꯔꯥꯡ ꯇꯧꯗꯨꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯍꯨꯏ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯄꯪꯈꯣꯡꯗ ꯈꯣꯡꯂꯛꯄꯗꯨꯗ ꯑꯩꯁꯤ ꯇꯨꯝꯊꯕꯒ ꯑꯃꯠꯇ ꯍꯦꯛ ꯌꯥꯗ꯭ꯔꯕꯅꯤ꯫ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯄꯪꯈꯣꯡꯗ ꯈꯣꯡꯕ ꯍꯧꯔꯛꯂꯤ꯫ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯁꯤꯕꯨ? ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯒꯦꯒꯥ ꯍꯥꯏꯔꯒ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯎ ꯋꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯔꯛꯄꯗ ꯑꯩꯗꯤ ꯃꯤꯠꯅꯥꯁꯤ ꯆꯞ ꯍꯦꯛꯇ ꯌꯨꯡꯈꯠꯂꯤ꯫ ꯑꯗꯨꯒ ꯀꯔꯤ ꯃꯈꯣꯜꯅꯣ ꯍꯥꯏꯗꯅ ꯑꯩꯁꯤ ꯃꯨꯟꯅ ꯇꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯥꯔꯛꯏꯕ ꯃꯈꯣꯜ ꯑꯁꯤꯗꯤ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯧꯁꯤꯟꯐꯝꯒ ꯑꯃꯠꯇ ꯈꯪꯂꯝꯗꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯌꯦꯅꯈꯥ ꯃꯈꯣꯏꯒꯤ ꯄꯔꯦꯡ, ꯍꯥꯏꯕꯗꯤ ꯏꯆꯦꯕꯦꯝ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯄꯔꯦꯡ, ꯑꯩꯈꯣꯏꯒꯤ ꯄꯔꯦꯡꯒ ꯇꯥꯏꯅꯕ ꯀꯥꯔꯛ ꯑꯁꯤꯗ ꯅꯨꯄꯤ ꯑꯃꯅ ꯁꯨꯠ ꯂꯥꯎꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯈꯣꯟꯖꯦꯜ ꯑꯁꯤ ꯏꯆꯦꯕꯦꯝꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯇꯨꯝꯊꯕꯁꯨ ꯑꯃꯠꯇ ꯌꯥꯔꯝꯗꯦ꯫ ꯏꯆꯦꯕꯦꯝ ꯑꯁꯤ ꯉꯁꯥꯏꯗꯁꯨ ꯁꯤꯈꯤꯕꯗ ꯉꯥꯏꯔꯤꯕꯅꯤ, ꯑꯗꯨꯒ ꯉꯔꯥꯡ ꯃꯍꯥꯛꯅ ꯀꯞꯄꯝꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯆꯞ ꯆꯥꯅ ꯑꯃꯨꯛ ꯇꯥꯔꯛꯄꯁꯤꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯄꯪꯀꯤꯗ ꯀꯤꯔꯛꯂꯤ꯫ ꯏꯆꯦꯕꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯔꯛꯏꯗ꯫ ꯁꯤꯗ꯭ꯔꯤꯉꯩ ꯃꯇꯝꯗꯒꯤꯁꯨ ꯍꯧꯅ ꯑꯃꯨꯛ ꯀꯞꯄ ꯍꯧꯔꯛꯂꯕꯅꯤ꯫ ꯃꯈꯣꯜ ꯑꯁꯤ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯀꯗꯣꯔꯤꯕ꯭ꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯖꯥꯠꯀꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡ ꯏꯆꯦꯕꯦꯝꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯃꯨꯛ ꯇꯥꯝꯅ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯇꯥꯈ꯭ꯔꯦ꯫ ꯃꯈꯣꯜꯁꯤꯡ ꯑꯁꯤ ꯈꯔ ꯇꯞꯊꯈ꯭ꯔꯦ꯫ ꯊꯋꯥꯏ ꯑꯁꯤꯗꯤ ꯁꯤꯗ ꯂꯩꯍꯧꯔꯕꯖꯥꯠꯅꯤ, ꯍꯛꯆꯥꯡꯗꯤ ꯃꯥꯡꯈ꯭ꯔꯕꯁꯨ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯑꯩꯁꯤ ꯏꯃꯥꯗ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯕ ꯃꯇꯝꯗ ꯏꯃꯥꯒꯤ ꯃꯃꯪꯗꯁꯨ ꯏꯆꯦꯕꯦꯝ ꯑꯁꯤ ꯂꯥꯛꯂꯒ ꯌꯥꯝꯅ ꯀꯞꯄꯝꯃꯤ ꯍꯥꯏ꯫ ꯑꯗꯨꯒ ꯏꯃꯥꯅ ꯃꯤꯀꯞ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗꯅ ꯏꯆꯦꯕꯦꯝ ꯑꯁꯤ ꯀꯩꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏ꯫ ꯑꯗꯨꯕꯨ ꯏꯃꯥꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯃꯅꯤꯡꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯈꯥ ꯄꯔꯦꯡ ꯑꯁꯤ ꯏꯆꯦꯕꯦꯝꯁꯤ ꯂꯩꯔꯕꯣꯏꯗ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ ꯍꯥꯏ꯫ ꯑꯁꯨꯝꯅ ꯑꯁꯇꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯏꯃꯥ ꯏꯆꯥꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯏꯆꯦꯕꯦꯝꯁꯤꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯁꯤꯈꯤꯕꯗ ꯉꯥꯏꯔꯤ꯫ ꯁꯤꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯇꯝꯃꯨꯔꯕꯗꯤ ꯃꯤ ꯑꯃꯠꯇ ꯃꯄꯥꯜ ꯊꯣꯛꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯇꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯅꯤꯡ ꯃꯌꯥꯁꯤꯗ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯑꯗꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯁꯨꯝ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯣ ꯑꯩ ꯉꯁꯤꯃꯛꯁꯨ ꯀꯥꯎꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯅꯣꯡꯁꯨ ꯈꯔ ꯊꯤꯠꯂꯤ ꯆꯨꯏ꯫ ꯃꯈꯣꯏꯒꯤ ꯃꯟꯗꯣꯞ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯁꯤꯁꯨ ꯃꯟꯗꯣꯞꯁꯤꯡ ꯑꯁꯤ ꯈꯔ ꯅꯣꯡ ꯆꯨꯕꯒꯤ ꯃꯀꯨꯞ ꯑꯁꯤ ꯑꯗꯨꯝ ꯇꯥꯕ ꯂꯦꯞꯇꯦ꯫ ꯉꯁꯤꯗꯤ ꯅꯣꯡꯁꯨ ꯈꯔ ꯆꯨꯕꯅꯤꯅ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯕꯗꯤ ꯌꯥꯔꯅꯤꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯑꯗꯨꯒ ꯈꯔ ꯎꯏꯔꯨꯝ ꯁꯥꯏꯔꯨꯝ ꯎꯏꯊꯕ ꯍꯧꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯃꯈꯣꯏꯒꯤ ꯗꯤꯟꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯁꯣꯝꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯅꯨꯡꯇꯨꯝ ꯑꯁꯤ ꯗꯣꯡ ꯂꯥꯎꯅ ꯍꯦꯛꯇ ꯊꯣꯝꯃꯛꯄꯅꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯁꯥꯁꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫
Noong asisu lepa leitana dumak suri. Kainoda, asuk hauna nung dumasi yamna kana thoma ibasina kari. Ahing tinglak laba matam asida asumna yamna kana thomba hunabara. Asi haina wakalda sukhali. Ngai haktanggi matungda kadom thangba sarukdagi no khangde. Makhoi khaliba uwa mayam sing haibadi makhoi gi mandop khalibani haidana makhong oiriba wa mayam sing adasu prok prok laun hekta thudek bagumna makhol khara sutarakle. Makhol sing asi tabadai di sasi kibanu siadre. Nakong asi mensilaga khangi. Asum nang haktanggi matungda sab amu lekure. Aduga maning thangba saruga somsida satlaga kanagumba amana kapagi laubagi makhol asi amuk lepa leitana taba horakpani. Makhol sing asi taba horakpada aigi sasi tasing na yamna kiri. Aibu imagi manakta satlaga amuktangdi aibu. Imada taraiba khonjal mayam sing asi amuktangdi hangusira. Hangaroigeda aisu dum leiragi. Asi hairaga wakalda sukhali. Ngai haktanggi matungda tauramba pumnamak sing ada loin hekta phakre. Asumna makhol sing asi tholaktaba matam aduda isi imagi manakta satli. Aduga ngasai thokiba mayam sing asi imada loina tabra haidun hangi. Maduda imana sutai haidan hairaki. Imana, ibungo nangbu yamna kirabo. Kiragana napagi manaktoina sangsilaga tumgi katumuro sodana. Ima, ai ithanda tum lageda. Nongalaga babaga kekeno wari watai khara sanaraga. Sorat asi loiraga laigi tingi maramda khara khuramdaba yaroidri. Hoi, aisu aigi. Napaga kekeno khara khanaduna aikhoisi laigi tingi maramda khara khuram thoksi. Tamnabana su yadri. Asi hairaga babaga imaga si nongalakpaga wari watai khara sanare. Ngarang thokiba thodok singa du aisu loina tamle babada. Babana hairaki. Makhoi yana khasisu kaigumba saptra kharadi dum tawi hai. Sigi sana mahi mapa asi masidai sida nupi ama kapala ubagi khonjala si moiso dum taba zani. Aikoi da pau singa sita murabadi aikoi se khangkhrabadi makhoina nongai khraroi haidana nahan makhai tamdabani. Adubu sorat loiraba matungda phajana laigi tingi maramda khuram thoktrabadi yararoi. Asi haina babana kaino khara hairaklami. Asum tawdana nupi kapala ubagi khonjala si kaya thoina mata tarakidre. Asumna namit mangani mo housing kraba matungda sorat asi tawnaba haidana semba saba horaklabani. Sorat tawgadaba numit asisu ihang hangna lairamba tiasi nongna pumam hekta mamsilaklaga nongsu khara taba horakpani. Saptra su tawrakli. Nonglai nongsi tawrakpagumna kaigumba khara tawrakpasida aikhoisi yamna ngakli. Ahalaman sing nahinay. Oh, ningam dan hek si kibaduda. Penda bagi mahaksu kaigumba kharadi tawraklabasani. As unthok na pamukreda. Asi hairaga laikagi halaman sing na murum khara sonay. Sorat adudi loisindabadi yadabanina yamna wana loisili. Masigi matungda kasu thoidokpa tawdana bahadana laiki tingi kekeno khara su tawri. Isi abemna thawri yalamba uwadusu yanthatli. Masigi matung tarakpada aikhoisi aikhoigi imung asisu laigi tingi maramda kaino khara khoram thokle. Asumna numit nini humni lairaba matungda isu exam gi ni haidana lairaga siamna kanna paba horakpa matamni. Ningtham thagi matamna goisili madugi sumathakte sasi ingbanasu thak launa nikpani. Imana ahingi matam maduda mai phuma pusilakle. Ima se lairik paba sanglami. Maduda ina imada sumna hairami. Ima nang khakap singaga lairibado tumuro yare ai sungi haktang lairaga loisilagi. Yadi nang paba loidri phawba ai sangi. As paba sangi bani haidana uiribado yari si ai yengba ngamdri tumuro yare. Imana su yaramde. Asum tawdana si pung ama phawba lairaga si paragi haidana yamna kana parami. Ningtham thagi matamna goisili sasi ingnasu ingbani. Isasi lungkhalakpaduda tumningbasu phawrakli. Maduda imada ina sumna haiki. Ima, aisu tumningba phawrai. Ima su imagi iphamda tumuro. Aisu tumuragi. Ima su hoi haidana yare. Asumna ima su satlagi haidana hek tawrakpa tanjaduda maning thangba saruka somsida kanagumba amana khong asi yamna kana laimaida dam tharaga yamna kana sapfu kanna makhong asi thaduna sapagumna makhol khara tarakli.
Makol adu hek tarakpada imadi karino haidana sablepi salamba singado. Imada ina sign tawraga hairami. Ima, sida khongthang ama makol taraklibasi sibu karino. Asumna imada ina tapna hangba matam maduda imana tumin layu haidana ingi tawraklami. Maduda isuwa makha tana kaigumba amata sunganglamdi. Asumna ngihaktangi matungda ima asi mahaksu kaigumba kharadi taagi haidana phaklam mayada naksilubani. Adugadi nupi ama hikna kapagi makol ama yamna kana taba horakli. Ima suma sase swaswai lauraba mali. Masa manasi sabsabekte yung kalaktuna masa masinantai. Imana, ibunga, sidi hanagi matawgumna mo hauredana. Numit nini humni mukti kasu thuidok patarudrabane adubu amuk horaklibas na kariki. Ima daina hairami. Ima, lai amutang phajana khuram thoktagadi yararoida. Kaigumba amadi itawg tawri. Lai khuram libani haidana tawram liba maiba singadasu ahiba maiba amathek natraba sala. Asumna haina duna lairangai matam aduda maning thangba sarukta khaida tuna thamliba uwa mayam singado. Loin hekta set launa khaiba gumna makol khara taba horakli. Makol adu tana ima si masasi kaigumba amadi itawg tawrakli. Ima isasi thak nikna khangli. Asumna lairangai matam aduda sumanga sida kanagumba amana hekta satpagumna sanil khara su phawraga soro sialaga kanagumba amana satpagumna makol khara tarakpani. Makol singado hekta ruba kana duda imaga igasi aduki matik yamna kan isa singakpa phawrami. Asumna lairangai matam aduda makoigi yumado kanagumba amana thong asi hangdoklo haibagi matagumna thong asi yamna kana saphu kanna thong asi thinbagumna makol khara su taki. Asumna yamna kana thilakpa matam aduda isiabemgi mapa basawa sina kanano haidana imungdagi yamna kana laurai. Madugi matam maduda kanagumba amana thong thilamba singadusu loin hekta sab lepki. Asumna lairangai matam maduda makhuisu kana laige haidana thoktuna yengbada kanagumba amata su leitaba mali. Kanagumba amata leiti haidana du maksangkre. Asumna numit nini humni leiraba matungda aikoisi laige tingi maramda khara khuram thoklei. Madugi makha tarakpada aikoigi imungi oina kaisu thuidokpa amata hek tarakhidrei. Adubu thangnaba basauki imung asidi saptra aduki matik yamna tawi hai. Isiabemna hana lairamba ka asi masida kanagumba nupi amana laibagumna suru naibagi makol asi adumak lepa leitana nungti kudingi tarai hai. Maduda babana so asumna haiki. Tasaw hoina masigi makol asi taraklabadi laigi tingi maramda muktangdi khuram thuadana. Asumna hek hakiba matam aduda basawna su laigi tingi maramda khara khuram thokli. Adubu phaba kauba amata leiti. Isiabemna hana lairamba ka asi sidoklei. Madu phaba kaisu thuidokpa amata phaba leiti. Hena dum tamthiba mongda aduki matik yamna ahing khudingi makol singa selepa leitana tarai hai. Lai khuram labasu phattabaduda basawasi masigi mafam jaga si thadoklagi. Nakoi yumpham asi handok hawro. Aikhoi su atopa mafam doina satlagi haidana basawna hairaklami. Asum tawdana basawsi yumpham asi akhoi yamna hongna yonthoklammi. Asumna masigi mafam asida akhoi su laigi tingi maramda khara khuram thoklaba matung maiba ama tanari. Aduga maiba duna hairakpa matamda isiabemgi thawai asi mafam jaga asida dumak lengdana laikadawri. Aduna phura matek ama sabiyu. Phura asina mahaki mayum oijasani haidana phura masa masarami. Madugi matungda kaisu thuidokpa amata hek tawrakhidre. Hana aikoina taramba khonjel singadusu kaigumba amata hek tarakhidre. Basa hoina ahing khudingi tarami haiba khonjel singadusu kaigumba amata hek tarakhidre. Masigi matungda aikoisu kaigumba amata hek tadana nungaina dumak laikhre. Adubu isiabem asi marakta khara ningsinglakpa matamda aikoisi yamna nungairamde. Haujikti makhoigi hingkhol asi aikoina insang mana masing thaduna hingkhol oina semdoklei. Masigi makha tabada kaisu thoidokpa tawdrabaduda aikoisi mana masing thaduna hingkhol asi pothok yamna puthokduna bazarda phawbada yolami. Wari asi matang asida losinjare. Wari asi nungaibirabadi like amadi subscribe share tawbiramo haiduna haijari. Aduga amana adomodumgi isada thokpa asengba wari sing laibiragadi aikoina pithokchariba WhatsApp number asida thabiraknabani singjari. Phare mayam adudi ngasigidi matang asida losinjarage. Mathangi warida mohane thengnarasi. Ima laibakna yai phare.